COVID-19 lakshana sathariba lockdown amadi curfew gi misik pamarakta mimanadri nupi ama ngarang numidang wairam pung taruk lom tarakpada Imphal mayon maktada leiba waheng bam lekai gi lambi mataida angang unakhre police tagi phangba pauna hai waheng bam lekai gi kolik yonba dukan parengda leiba dukan amagi mamangda nupi ama phibam chadaba mongda leire haiba pau hek phangbaga thuniyangna city police team ama maphamadu da changsinki tanja aduda lekai adudagi nupi ani khaksu thorakhi Sangsinduna yengluba matamda ngang nupa ama poklaga nupi ama lambi gi sidaida hiplaga leiramba thengnaki laibak thibadi angang adudi siraga leiramki khudakta nupi ani duna angang adugi khoiri kakpiraga mama adugi punsi kannaba pulisna rims hospital gi gaini department da khusinaki pawasina hai leikhidraba angang adugi hakchang rims hospital gi forensic science gi lab ta thamkhre nupi adu masagi chahi kunthra manga rom sure leisabi mathot karakpa matamdagi mahak wakhal mima nadrabi oirakhi amasung imungi miyoi singna senaba ngamlaktabadagi lambida thorakibani hairi mima nadrabi nupi ama angang unarakpagi matangda wathok asida senariba nupa adu puthok pinanaba Imphal gi one stop center amana police station da complaint ama tharakhibaga loinana police na FIR ama lokhattuna angang adugi mapa oiramba yaba miyoi singi mari makhong thigatpa haukhre lambi gi mataida mima nadrabi ama angang unare haiba pautabada lanai miyoi kyana police ta laktuna angang ado yoksege haina hangba langnaki angang ado sikre haiba tabada makhoi yamna ningamdana hanaki haina police ta gi phangba pauna makha tari aduga topa pawmana dinku test ahum lakta positive oiri Delhi da masala yang bacalu badagi halaklaba matungda laina laisat asigi positive oikiba boxer dinku singha rims ta test ahum lakta ubuda positive adumak oiduna lairi hairi Rims Hospital gi machin chatpa amana paumi singda hai dinku haukiba me kunthama thoida mahaki throat chop test tobada laina laisat asigi positive oibadagi Rims ki covid care facility da laikanaduna leiribani mahak positive oiraba matung numit kharani leiraga mahaki loina bisu laina laisat asigi test tobada positive oikibani Hospital da admit tawrakpa matamda dinku gi hakchang gi phibam mahaki hanagi masagi anaba aduna maram oiraga yamna soksin na lakhi numit adudagi horaga laina laisat asigi layeng chathabaga loinana mahakki anaba adugi hidaksu loina duna tharaga laklibani mahakki sample ahan bada confirm tawba adu tharaga ahumlak test tawbada loina mak positive oiri hospital da layeng lakpa numit tara mangani suraklaba dinku hakchangi phibam hojik yamna tapna phagalakli hairi mahakki hakchangi parameter sing yengba matamda khara makhai phagalaklabasu mahakki immune system yamna sonba sina maram oiraga laina laisat asigi positive adumak oiduna leibani haina machin chatpa aduna makhatana phongdorakhi mahakki immune system asi hek kankhalakpa matamda mahik asi soidana mangkhigadaribani maram asina mahakki hakchangi immune system asi henna kankhathanbagi tangai phadaba leiri haiki aduga topa pawmana Positive case Sambriga Humdra Mari amasung active case na Shahumga Humdra Taruk yaukre. Mapalamdagi train, flight amadi bus yauna laikha lambi da tongan pa pambai singsin aduna lamdam asida lakhiba miyoi singi sample test tawbada Manipur gi oina positive oiba mi gi masing Sambriga Humdra Mari sukhe miyoi Humdra nipana naba phakre. Active case Shahumga Humdra Taruk sure hairi. BRDL Rims da ngarang punna sample Shahumga yangkhani thoi test tawbada miyoi mapan positive oikhi loina na BRDL Rims da layeng duna leiriba miyoi nipal test tawbagi manungda miyoi taret negative oikhi miyoi taret asi tharga Rims da negative oikhiba mi gi masing humpu mapan sukre BRDL Jenims da ngarang punna sample chatruk kunmanga test tawbada miyoi tarani thoi positive oiba thengnaki miyoi chatruk tara humdoi gi sample na negative oiba thengnaki Health Department gi wangang loi oiriba Dr. K.S. Sajikumar mangang na khuyek piduna press ta thadorok pa serol amana hai masagi hanagi hakchang gi phibam phattaba amadi ahal oiriba miyoi sing asi COVID-19 na hena khudong thiningai oiri apunba mising gi chada 8.6 asi masagi chahi humpugi mathakda leiba miyoi sing oiri makhoi sing asi akhanaba miyeng thamba tangai phadabaga loina na ngakpi senbiba tangai phade Laina laisat asina naraba singda sokna samdaruba natraga positive oiraba singna mask uptana makhoi gi manakta changbiroi dabani natraga hand sanitizer na singba si nadana makhoi bu thogal tobiroi dabani Health Department gi outreach team na ngarang mongsangai phayeng basikhong kongba wangbal hairok kumbi amadi thongjau na singbada leiriba all age home sing chatuna unarure hairi Amaromda IDSP gi report amagi matung ina ngasi phawbada miyoi lising tara manga ga chahum kunma thoi community quarantine center da aduga miyoi lising manga ga chatret yangkhaini pa na government quarantine center singda lairi apunba test tawkhiba migi masing asi lising kunmari ga sukna nifutorok sukre hairi marak asida Manipur lenga ki health department na
laina laichat asigi positive negative oibasingi press release thadokpada marik chumdaba amasung akupa maron sing ningthina phongdorak tabada media circle marakta yamna nungai taba poknare hiram asigi matangda manipur laingak na miyeng changminaba appeal tawraki aroibada pawbilai news reader gi video bu yengbiri bu khuding makpu thagatchari